Manipur manungda Manipur thaba yaroi hairibasi Manipur miyambu usittabani thaudo asida chenabasing Manipur miyamda lale hahenbaga loinana action lawgadabani President rule manungda governor na airport agi Rajavan fauba helicopter tongduna lakhiba thawong adubo governor masada natana Prime Minister Narendra Modi amadi Home Minister Amit Shah su ikaifam thoi haina CLP leader Okram Ibobi na phongdokrai wafam asi Manipur Pradesh Congress Committee na sinduna India gi ahanba Prime Minister oiramba Jawaharlal Nehru gi Humfu Mathoi Shuba Death Anniversary ki thoram da phongdokibani Imphal gi BT Road laiba Congress Bhavan da pangthokiba thoram aduda Ibobi na makha taraduna mari lainana phongdokibani State asida lairiba Central Force pumba Competent Authority amagi order yaudabida makhoina tawningbada tawba yaroi Gwaltabi da Siroi Festival gi paulo bachakhiba paumi singna tongba Manipur State Transport ki bus tagi Manipur muthatlu haina mari shuba Maharegiment na thingkhiba du Manipur miyambu ikaiba pibani Maharegiment kumba Central Force na Governor Security Advisor natraga DGP gi order yaudana Manipur muthatlu haibagi order tawba ngamloi haiki CLP leader asina makhadana aranba tawkhiba miyoi singadu Miyam mamangda thoklaklaga lale haizaraklabadi Manipur miyamna saunaribasi khara ingtharakpa yai hausi fawba karigidamak tuminna leisilibano haiba wahang hangladuna tuminna leisilibasi Manipur asi India gi saruk nate hairibra Gwaltabi thaudoki matangda lainga asina tuminna leisinba taragadi logi mateng logani haina phongdorakhi Thauramadu MPCC ki President K. Megachandra, CWC member Gaikhangam yauna MPCC ki makok thongba official amadi office bearer kayana laikhidraba Jawaharlal Nehru ki mitamda hai laikatuna ikai khumna budki Maharegiment moi haija digadam ni khud lolaga akhoi shoi ghre haibana yaro eba action lawgadam ne ba action ju lawdri si kari gino bujugu tobine leise ngarang makta loiraba kilometer manga taruki airport taina si bhauba lakpa lambi sidabu governor se leipak nga ibane ni si pikraba state kilometer manga taruk si ju ada jungle da kaida satpa lambi sunataba sidaida by road ta travel tawba ngamdadna helicopter na pick up tawraga sida targa Rajavan sangi siu ikai ni ngai ni si ikai ni ngai ni kanano ikai du si Amit Shah duni Narendra Modi si ikai ni ngai ne ba seba ikai ni ngai ni Manipur gi praja sing da ikai ba pibani Manipur se India gi part ama nati su government of India na highway ro ba akhoi lairiba Manipur gi praja sing akhoi mayam khana jarga Manipur se akhoi sa ithanna akhoi ngakshana ba halaman hakta ipai pu lai haktak tai su nga aga akhoi lai ni akhoi ngakshana ba sengna government of India na highway ro madu clarification to biro ba Amaromda BJP ki MLA Govindas Konthauzamna lamda masida lairiba CSO sing hana punsilaba matungda MLA sing punsinba yamna lai haiba wafam phongdokhiba ki matangda Ibobina BJP ki MLA sing ki matangda wa haibada ikaiba fawi MLA du ki maming panbada fawba talli hairaduna MLA Govindas Congress Party da namthak tokhiba masagi mathau khangdaba mihut amani haiba wafam thamlakhi CSO sing asi miyam gi mihut natte haibasi Hana Kangbana Achumbo Oigani Haiba Wafam Tamladuna Majority Oriba BJP ki MLA Singh Punsilaga Luchingba Amagi Makada MLA Nifu Mangana Punsilaga Lengak Sembadi Ngamdraga CSO Singh Hana Punsilu Haiba Statement Amatamlakbasi Ikai Ningai ni Haiki irresponsible loiba elected representative boyabagi that too ruling party de leiba madushu moi sufficient number leiba adu chatlaga akhoi sidaida governor da tawraga atai CSO lairi ne moi BJP gi manung sing do je kuki sinau sing gi sathok sachin tawbagi moi Rajbhavan da kaida moi kholin tawal lengmado adugi manung da yawba ngamde haiba targa su Congress -5 si minus tawroba 55 natra ado kuki sinau sing gi hujik lakpada kitang nungaiti hairga su 45 natraba 45 to Hanas Rajbhavan da ongta punsal laga constitution pi ba hai tare akhoi hakni ko governor da haije gadom natieba akhoi government semage akhoi leader se leire haibase haige haidana CSO punjin nabiu ju ikai draba se irresponsible loiba madu statement ne na ide sumai thamjaninge